Lockdown sayol ama sangdoknaba cabinet na lepnakhre Kanglon ngakna wholesale gi dukan sing thong hangadawri. State asida COVID-19 gi masing hengalakliba si yenglaga state cabinet na sayol ama makha tana lockdown sangdoknaba lepnakhre sana thaknaba potlam sing yauna tangai fadaba potlam kaya ayuk pung 9 dagi numijungba phawbada phanganaba su lepnakhre se minister cabinet secretary tangasi se minister nongthombam berena share logdunam phanggiba cabinet mifamna lockdown gi matangda amadi COVID-19 gi oirakliba phibam singi matangda kupna khana nainaki mifam aduna khana nainaraba tungda tha sigi taraga manga fawba lockdown sangdoknaba lepnaki lockdown sangdoklingai manung asidasu ayuk pung 9 dagi numijungba phawbada sana thaknaba yonma dukan sing hanganduna posai sing phanganaba loinana thangal bazar amadi dharmasala gi wholesale dukan sing ayuk pung 10 dagi nungthil pung 3 phawba hanganaba gi su lepnakhre COVID-19 gi layeng amasum test tawbagi sang asi hengat hanbaga loinana laina asi laksinaba hotnabada khumang sangsin hanaba su lepnaki cabinet mifam loiraba tungda home department gi maikedi order amasu thokre state executive committee gi chairman oiriba chief secretary dr rajesh kumar no khiyek piduna thokiba order aduna hai state disaster management authority gi state executive committee na lockdown gi Chatna Kanglon singi matangda lepna kiba singdi state cabinet na lockdown sangdoknaba lepna kiba si yenglaga thorang khara lokhatle disaster management act ki makhada complete lockdown tha asigi taraga manga fawu state asigi mafam khudimakta laigane deputy commissioner singna magi district ta curfew impose tawgadabane covid-19 gi oirakliba phibam sing yenglaga center khara da komthoknabagi thorang su lokhalakani hairi essential commodity sing delivery gi thabak yagani sangong gi pothok sing yenthokpa yagani locality based dukan sing grocery amasu manama sing yauna tangai phadaba chana thaknaba polam jonba sing district sing da ayuk pung 9 dagi numijungba phawba yagani numaijing numit nataba atai numit sing da airiba matam asida post yonba yagani thangal bazar amadi dharmasala gi wholesale dukan sing ayuk pung 10 dagi nungthil pung 3 phawba hangani masidasu numaijing numit nataba atai numit sing da hangba yagani toan ma district singi retailers sing na tangai phadaba pochai sing lobu yagani ningthokaba numita Imphal West Susampur Phajakhre Tamenglong None Lebapokpo numita Imphal East Senapati Kangpokpi Urkhul Kamjong Yumjagaisa numita Imphal West Susampur Phajakhre Tamenglong None Irai numita Imphal East Senapati Kangpokpi Urkhul Kamjong Thangja numita Sandel Tengnopal Thawbal Bisnupur Kaksing amadi Jiribamni DC singna issue tawba permit pairaga retailers singi gari sing wholesale dukan dagi posai loba chatpa yagani ana layeng mari lainaba punama hangba yagani hospital nursing home clinic dispensary pharmacy sing hidak langthak mari lainaba dukan sing medical equipment yonba dukan medical laboratory sing veterinary hospital LPG home delivery postal service essential service sing gidama petrol pump airport amadi airline telecommunication amasung internet service lau singuga mari lainaba thabaksing khudimak yagani bank sing ATM amasung business correspondent sing function tawba yagani LIC gi oina su function tawba yagani bank sing gi oina masagi lairiba staff ki sada kuntra thabak tawba yagani LIC gi oina su staff sing gi sada tara thabak tawba yagani print amasung electronic media sing gi oina su lockdown asida komthokani ana layeng gi damak lakpa emergency private vehicle singsu komthokani gari gi spare part amadi tire na singba yonba akaknaba dukan kharasu ayuk pung 8 tagi numijungba phawba hangba yagani thangal bazar da leiba tire gi dukan amadi MJ Avenue da leiba spare part ki akaknaba dukan khara da hairiba pungpham sing asida potlam sing yonba yagani loinana workshop na singba kharasu mafam khara gi oina ayuk pung 8 tagi nungthul pung 2 phawba hangba yagani hena spausna makhatari atopa maruiba paw amana mo positive oiramle Moirang amadi Khanghankhre Koichat chatlamle transgender ama COVID-19 positive oiramadagi mahakna sanglamba mafam singda contact tracing tawba haurai hayengdagi test tawba hauragani haina CMO Bisnupurna phongdorakle ngasidagi sayol ama muki mamangda transgender amana Susampur gi rehab center amadagi chenthораklaba matungda Bisnupur district gi Moirang amadi Khangha kendra gi tongan ba mafam singda Koichat chatuna leibadagi maikai asom gi miyamna singnaba phawraktuna miyedu pharaga maki imung manungda sinaki tungda transgender asigi laikai gi miyoi singna haibadagi babina diagnostic test tawrubada COVID-19 positive oirama thengnakhibani haina su pawsina makhatari atopa maruiba paw manamu Silchar gi Udabonda RSS amadi Brajangdal gi mina mitai furamlei Silchar gi Udabonda khunda leiba CIS Nepal koba mitai amagi angang yauna yum gi miyoi sing RSS amadi
Brazang Dalgi volunteer miyamna furamle hairi paw asigi matungina tha asigi mangada Ramjarma Bhumi Puja toba numita India gi Prime Minister na numidang waira matamda maira thanbiyu haikibagi matungina ngarang Brazang Dal amadi RSS ki volunteer singna lambi surokta bombula thaduna satpa matamda Silsar gi Udabonda khungi Kasakanti mandir gi mamangda leiba CIS Nepal gi yumga konana leiba dukanda bombula mai suraga langsilakpadagi imungi miyoi singna thoklaga wakra ngangki Brazang Dal amadi RSS ki volunteer sing adu hankraba matung numidang taramathoi makhairom taba matamda amuk hana laklaga CIS Nepal gi dukan gi poisai sing thugairambata natana imung ahal angang khaktana phubiram le hairi thaudok thukphamda Udabonda police laktuna yengsinkhre amadi CIS Nepal singanasu Udabonda police station da aiba serol ama piduna complaint amasu thangatkre hairi pawasi tabadagi Manipur gi Youth Friend of Assam MYFA gi General Secretary Okram Lakhikantana CIS Nepal singa gi yumda chattuna thaudo adu karamna thokibano haina yengsinba chatki CIS Nepal singa gi loinabi CIS Mina singana thaudo asigi matangna piendabaga loinana nungaitana wafam kya tamlaki thaudo asina masing likna khundariba maitai furup sing asida nungaitaba pholle haina Lakhikantana phungdorakhen pausina makhatana phungdorakli atop maroiba paw manamu RK imo Henry na sokos notice ki pakhom pikre CLP leader sinanaba wafam supalli MPCC gi maikedi gi Congress ki MLA RK imo ra sokos notice thakraba matungna ngasi sokos notice adugi pakhum serol ama MPCC gi president pisinkhri hairi MLA RK imo na sokos notice adugi reply piba serol du da palliba mapung oiba wafam singdi Jun taraga mapana pangtokhiba Rajya Sabha gi mikhalda Maharaja da bot pikhi masi Maharaja asina lamda masigi miyam gi damak ningthina thapak tawrakani haiba thajabaga loinana mangonda bot pikhibane singa masum tamgi miyam gi damak thabak tawrakani haiba gi thajaba amadi Rajya Sabha gi member ama oibada thabak tawrakani haina bot pikhibane afaba candidate ni haina khalaga bot pikhibane election commission gi rule matungina political party amatana hip issue tawbada Rajya Sabha election aduga Council of State ki oinadi apply tawba yade haiba wafam su leiri masigi mathakta hanagi chief minister o ibobi gi masagi takhanba miyoini tuan ba case kya su senaba miyoini maramasina CLP leader sense tawgadabani Manipur gi tungi yaifanabu gi damak vision amadi idea awat pa kya leiba kaya asina sense tawpham thoi Congress Party gi fan miyam gi damak sijinagadabani maram sadana sokos notice pausi da phongduna sel tinghali State asigi sotharaba miyam gi damak sijinabana hena phai hauji INC dagi thadok pasu leite atopa party da join toba natragana support tawnaba phongdok pasu leite haina su makhatana palli haina pausina makhatana phongdorokli amaromda MLA Okram Henry nasu mahaki mathakta thamlakiba sokos notice adugi pakhumgi serol ama Manipur Pradesh Congress Committee gi president pisinkhre serol aduda palliba mapung oiba wafam singi manungda Rajya Sabha mikhalda Manipur gi Maharaja da bot pikhi masi Maharaja asina Manipur gi singa masum tamgi damak thabak torokhiba loinana makhatana torokani haibagi thajaba kyaga loinana pikhibane Maharaja asina miyam gi damak torokani haibagi thajaba leibana moral ground mahakpu sawgatuna bot pikhibane election commission gi rule matung inasu Rajya Sabha mikhaldi political party singi hipna singba apply to bu yade haba wafam lei aduna pauksi gi khuthangda hablakiba sokos notice adu withdraw to bu haiba wafam su palli hena su pausna makhatana phungdurogli myam paabra sokiblang hi baur sungak pigini adugo anobo paw hek lakpaga myam update to bangam labo hona jarake adubu nungsibiduna agi video subu like amasum share to bu aduga channel subu subscribe to biramu thank you